ngasi July ki tarik tara gani thoi Sunday numit ki I paw singi maru eba update sing hana pijari ahan update ta army ki naton sumangda kanto sabal amasung leimakong chingmangi maite gi yum taruk mai thakre yum mai thab mari lenana haijang village tagi chief yauna mi ani fare chu state ki subject nati haina chief minister na hairak libasi law and order su state ki subject nati hairak baga chap manai MP bimo sifagi mamangda isa gi yum mai thaduk pikre footballer Sanathoi secretary na nga laga ikoi yum mai thakibani Devi chief minister Khemchan hai atubada mob control tawna na bathabak lakotle hibam kupna yengsili ya school da mikhal thengnargani lapthok khrabi thangnaujum brinda yauna sakna ba mioi singa congress da yarpada ngasi taramna okatawi government ki thawam singda state song hana sakla matungda bande mataram amasung janagana mana matung ingadabani home minister chahi taru ki matungda pangsau pasta India Myanmar gi border trade amuk horgani more da lehori baisagi yum adu amuktang yengsin ba chatpa ngamna ba matik saba security PVU IDP amati wakta gi mioi ama brown sugar kg manga amasung lupa lising marfu ga humdoi chatet humdra ga konna fare losilak update Manipur gi CM ama oiriba Y Khemchana Chochampur amasung Chandel ani gi loina ba marta sangaba thong khangde knowledge leiti haibagum armina thausa da badagi kanto sabalda maite gi yum taruk mai thakibani haina lamdam asunggi MLA ama oiriba dingkona yamna chawthokna pongjana haikre pau santokna pijari ahanwa pauda army gi naton sumangda kanto sabal amasung leimakong chingmangi maite gi yum taruk mai thakre yum mai thabaga mari lenana hejang village ki chief yauna mi ani fare chubu state subject nati haina chief minister na hairak libasi law and order su state ki subject nati hairak paga chap manai MP mo May ahum 2023 dagi kuki jogi saramsu jatpa mioi kharana makoiga lining loan tinaba Myanmar ri chaksilakpa terrorist singa phawba kusam laduna atamna maite da ponsin duna sathakriba tamthirba lal asigi warosin Manipur amasung union lengak na puraktabdagi lal asigi manung chana yummai thaduk nabagi thabak matam khara let dorba matungda ngasi uchi da amuk hanjilakre Chifai yango nama lairiba leimakongi 57 mountain division ga inak naknariba leimakong chingmang amasung kanto sabal da lairiba yumbu singa lanjilak tuna relief camp ta lekriba maitegi yum taruk army gi naton sumang mangta da ifong fong na mai thadokre ngasi gi thago asigi matangda Manipur lengak asi che da yeklaga thamba cartoni amasung mit udraba lengak ni haina mai thadok pikraba yum amagi yumbu laiton jam ongbi bijetana pawmi singa pena pongdorki numit khanagi mamang gi hawduna Imphal West gi kanto sabal amadi Kangkokpi district ki leimakong ga tainari ba mahum singda kuki singna kanto sabal tamna kumtharatuna khongchang changsilakpadagi charangna ba phibam lekringa gi cherak ngasi kanto sabal ga tainari ba leimakong chimang da leiba maite gi yum taruk mathong khangdaba kuki singa petrol hajilaga mai thakibani thawdo asi ngasi nongtilpung amaga minute kunrom tarpadagi hawduna thokibani yum singa si mai thabagi matungda kanto sabal gi khunsa sina hai kanto sabal amadi leimakong ga tainari ba mahum sida Punjab regiment na yot ki barricade khaduna lairibani masigi mathakta marol ahum thokna security force na mioi amata changhandana ngalak leiba mahumni adubu ngasi kuki singna khongjang changsili habi paw amadi taki masida lemokhonggi maitei singi yum sing lairiba mafumda maikhu karpa ubadagi maitei amadi nagagi khunja sina mafum asibu ngak selakliba central force singa hanglubadadi kuki singna khongjang changsin bagi ter mai thabani haina kumlaki adubu maikhu kariba Hibam adu jingarpadagi nampuda yenglubada maitegi yum taruk kangoi olaga lermani masida jenariba kukising central force na khudak ta phaba punba tarumkhidi hairi ngasi mai tharamlaba yum sing asigi yumbu singi manungda L Sanathoi L Rajesh L Rahul L Nuksitombi Hingujam lairi amadi Kangjam Guni yauri thawdu asi torpadagi maitei amadi nagasingna central force sing lerabasu pendam phongdoktana mai kanana balema khongda changsilubada army yauna central force na lambida bulletproof Casper truck khamjiduna thlaga charhankite ifagi thong asigi marta namduna changnana ba honarpada nongmai kapthorpa yauna tear gas amadi smoke bomb sing masing thingamdana kapsilaki amasung lichei nakanduna tanthorki sifai ki thong asida mioi tare nipan rom soki soklaba singi manungda Sadar Patel relief camp ta lerkiba sinam Rohit chahi kun apoko laikhidraba S Jain ta laimakhong chingmangi sagan hektatuna haidingada laikanaki ngasi nungtilpung ohumga minute kurom tarpada CRPF RAF yauna Imphal West ki SP na lusingba ehenba personal sing lakuna yengsinki tungda lemakong lomda kuki khara sai thoktuna leire haibadagi CRPF personal singna tear gas kapun tankhaki thong adubu maitei amadi nagagi CSO sing amasung miyamna pendaba kanba wafum sing phogdongnarki central force singi mamangmakda kuki singna yummai thamliba si matau karamna thahanbage thawdo asi thawaina sinarga thokhanbra na jagana
irang thoknanaba atamnana kukisingna sillabra hainasu hangnarki phibam asi yaur fawda manipur lengana tumina leithoklabadi maitei amadi nagasing punduna kanba ihau kaya sangsilakani hainasu phongdongnarki adubu makhatana phuruk masalgi marakta thohningdaba thodosing thoktanaba ehenba security gi personnel sing changsiduna ngak senkre ngasigi thawdo asigi matangda mandap yumpham relief camp ki coordinator amasung assistant coordinator na pawse sida phongdorkibadadi cheki yum amadi mai thaba horamlaga mapung fana chakpa ngamhौdre fire service lakiba adudi maina tumna chakla matungda lakibani haina supenda phongdongnarki amaromdana thawdo thokpamda congress mp professor angomsa bimol akoijam laktuna khonja singa hakthingna wari sanaki mahangna maham adu lairamba central force sindasu makogi mamamakta sigumba thawdo sing thokhalibasi karigino hangki yum mai thabagi thawdo mak norba khonja sina mp da penda wafum kya phongdongnarpadagi mp na hai chief minister na ing tapa hanjilak na ba khonabada lokhalapa thogai amadi thabaksing kanglon kudimak support tawi adubu su asi state ki subject nati haibasimadi state asigi law and order su state ki subject nati hairpaga chap manai state laingak ni haina leiraga power yaudaba manba moong ama uin haina haiki cm na hariba du chumlamba yai amadi lei adubu hojikti nakhai sengri maramdi handak su sangdo khankiba asigi official oiba documentsing aikhoina phangde amasung miyamgi kutalaite hairidana state ki law and order thugariba asidi state ki subject nati haiba yaroi manipur police na mapangal kalamlaba amadi legitimize toramlabadi nahana irang asi losilamgani lagliba central force sing asidi state force ta mateng pangba lakpani law and order karaklaga semjinba habisidi state ki mathau oigadabani state ki power yaudana delina kudombi thilaga torpagi mamidi ngasigi thodo asidasu chauna tari haki makha tarpada fifagi mamangda isagi yumai thadok pikre footballer sanathoi security na ngalaga ai yumai thakibani dedi ngasi nungthil pung amaga minute kundrom tarpada Imphal West ki kanto sabalga Kangpopi district ki lemokong ga tainaba lemokong simangga leiba maite gi yum taruk mai thakiba thodo ki matangda masagi yum yaukraba footballer laitozam sanathoina pawse asida hai aihak leikai dagi hoduna ball sanarkibani ahalsingna sembirakpadagi Sengmai club amada sanari tungda West Bengal da under 18 gi selection fanduna I league ki khanki masidagi halaklaga Neroka gi under 18 gi makhada amuk sanarki matang club khara sanar matungda Neroka gi senior da sanarga Gokulam da amuk chatpani Kolkata League West Bengal League Kerala League na chingba sanabada winners amadi runners up fanglakre lal asina maram oiraga yumgi ima yauna miyoising ana ayek yaupadi hojikti pothare hojik irang asina maram oiraga ball sanabadi unlet leple masigi mahota yum ngak senduna lairkibani adubu ngasidi isagi yumai thaduk pikre hairiduna sifai leina makogi mamangda mai thakibani ai isamaksu sifai ga loinana leikiba tanzani hairki ngasigi thadu asi plan tawraga chatharpani yum singmai thabada pung anirom changna chaki adubu mai chakliba isagi yum kananaba change haibada security na ayaba pikidi wapum asi hairubada nupi angang fawba khaktana furga talki tear gas khaktana tana nongmai round anisu kabaki nongmai maru adu army gi captain amana nongna kapkibani hairiduna kuki maikeida nongmai kaptriba karigino haina hanglubada kuki nupi angang singlai amasung rally chatpagini harki thawdok thofumda Kangkhoi police leiba isamangna uhawi masigi video na singba evidence singlai isagi yumai chakle hairaba fawda changbada thinki aigi yumgi geta hong pakna kaurab fawda adumak adugumba leite amasung mai chakte haibaga loinana aikhoina kangani haiduna pung anirom thamnaga yumsing tumna mai chakhanki haina penda phongdorki mai chakpa loyar matungdadi security singna tankhai kona tankhai badi uhodre adugo makhoiga harau taminaki hainasu pawse asina phongdorki mahaki loinabi baby na pawse asida hai ngasigi thawdok sing asida army na sanglaga laikibani kuki singna rally chatkani haibagi paw tabadagi aikhoisu laiki makhoina get ta kawba horpani wafum asi Sengmai PS ki official singa hairubada irang sagatano karisu tawdri hairaga aikhoibu phathakibani aikhoina change haibedasu changhankide bulletproof Casper khamjinduna thatuna thamki maramasina aikhoina change haibada yadabanina armina ngak kuki singna mai thahanbani haina sumaral siki amaromdana chief minister Khemchan hai athubada mob control tawna thabak lokhatle phibam kumna yengsili adum yeksiduna leiro ngasi nungthil Imphal West ki kanto sabal yauna maitei singi yum mai khara tharamba horpabu chief minister Y Khemchan condemn torpag loinana thawdo asida jenabagi damak Hejang village ki chief amasung Leimakong area protection committee ki chairman Tamang Lobum yauna miyo ani fari haina phongdorakre chief minister ki office tagi thadorba chirol amada mahakna makhatana hai government ki maikei dagi atu matamda mob control tawna thabak lokhale phibam asi kupna yengsili amasung makhatana thokhandanaba police amasung CRPF ki deploy sing tawre hairi
mafum adu da thamlamba security forcing pungnamakta masingba thawdo asi tungda amukhana thokhandanaba pautak pire hairina state asida ingtapa matam sangna leklaba matungda masingba thawdo asina ayet apan pirekpada lengangna yamna hakchina lawi hairiduna thawong asi hojik chathariba ingtapa pornabagi thabak asi khorau thanghanaba honarpani hairi ngasigi thawdo asi ingtapa hanjilaknabagi mayakta thabak tawba lanai mi kharana chathabari haina su phongdorakli amaromdana mahiroi lesabi ama thawri yangana siramle ngarang midang pung nipan rom tarpada pasoi ps na konba yuremba makha lekai da leibi mu da master tamlibi yumnam lanchenbi chahi kunga mari apokpa wai khamba kaubi mahiroi ama maki mayum da thawri yangana siramle hairi thawdo asi matanga police na case ama lakhotpaga laikhidrabi haksang asi remski mirasingda post mortem examination tawra matungda imung manung miosinda kusina kre hairi ya school da mikhal thenglargani lapthokrabi thongaujam brinda yauna sakna ba miosinga congress da yarpada ngasi taran okadauri hokiba kumsa 2017 da pangthokiba taragani suba manipur legislative assembly mikhal dasu ya school assembly constituency da merep poikraba matungda mathang sahi 2027 gi angan basauta pangthok kani taunariba taraga humdai suba manipur legislative assembly mikhal da ya school ac da mere poirgani haina lauthokrabi thongajo brinda yauna saknairba mioi kharna congress da yarpada taran okre hayem pangthok na basem sariba thorom asigi matangda pause sina manipur pradesh congress committee mpcc gi athopuba amada hanglubada hayeng gi thorom asi nongthilpung anirom tarpada biti rota leiba congress bhavan da pangthok na thorang tauri congress ta nauna yaw kadaba mioi sing okpagi thorom da hanagi chief minister amasung party president okram ibobina luchingani hairi asomdana kanto sabal gi local mla ama oriba dingkona kari hairi army na thausadabdagi kanto sabal da maite gi yum taruk mai thakibani lemakong gi army manang nak na leiriba kanto sabal da maite gi yum taruk kukini jingnaba sakhangdaba mioi kharana amuko jo hajanjage kukini jingnaba sakhangdaba mioi kharana mai tharamagi thawdok adu indian army na mathau ningthina pangthokibadagi thokibani haina maral siraduna chekmagi mla haikham dingkona phongdokibaga loinana thawdok adu chenaba mioi ahum fari hai thawdok sigi matangda pongbi singa unabada mla dingkona phongdokibada army garrison manak leiriba yum singmai thakiba haibasi yamna nungnangingai ni thawdo aduna mafum adugi security arrangement ta yamna chawna ohoba ama leirabra haiba wahang kya thorakli hauji phawi oina phangba pawgi matung ina yumai thabada chenaba mioi ahumdi fari hairi adum oinamak mari leinaba authority na ariba mioi sing adu kana kana no haibadudi official oina confirm tawalitri state ki hauji wariba law and order gi film sing gi matangda chief minister ga unaduna khanakiba leire masingba thohningdaba thawdok sing asi makhatana thohandanaba lenga ki michael gi chief minister na mathau taba thabak sing paikhanaba honorgani haina thajaba pirakre haina su makhatana phungdorakli adubu michael kyadagi praja singna ningamdaba khulawgalona mamang takta kupne yengsali makhatana asingba thawdok sing thokalaroi haina adum lakpana ngasisu maite gi yum taruk mai thakibada yengduna leiri makhatana tholargadi mla gi mathakta praja miyamna kari tawpa yaba isa isana daita lawmine nabagi tanja dumasu miyamna hairakli ningamdaba kya phongdok narakli government ki thorom singda state song hana sakla matungda bande mataram amasong janagana amuk sakadabani home minister na hairakli leipa asigi state punga nipan amasong union territory nipan punna mafam kunsa tarukta pangthok government ki thorom singda state song sakadra sakoidra haiba yauna state song singa national song bande mataram amasong national anthem janagana mana hariba isai singasi karambana hana sakadagi haibagi jainaba wahum sing lerpadagi minister of home affairs na government ki function na singa state song na hana sakadabani aduga national song amasung national anthem na state song adugi matung ilakadabani haiba wapum phongdokre iramasi matangda laipa asigi state government amasung union secretary administrative sing yauna central minister sing dasu anoba direction asi sandoktuna kankhre hari video si pagdala so kilang kibawa dasu mapigani channel si bonusibidina share amadi subscribe tawbibi amo hanya itan thar pakhondoksari amadi makataman di sebataga wanda ojige video si pagdala so kilang kibawa dasu mapigani channel si bonusibidina share amadi subscribe tawbibi amo hanya itan thar pakhondoksari amadi makataman di sebataga wanda ojige